Miss TV mean Tabi Singutam Kwa Noremna Kurumjari. Loina Nasigi Marabo Pau Sanglingi Potong Putokpa Late Tengi Polum Sing Launch Stowi Torum Pangto Cray. We want peace Hiramadu Aikoi Pamde, Madugim Hota, we want war Hivasi Pamle Haina, Apun Banupi Luki President L. Dramona Pondo Cray. Pokpadagi Siva Pawgi Torum Singda, Holokliba, Machat Amadi, Masina Kunai, the Piri Saiting Hive Hiramda, Numidini Chatagaba, workshop Nasi, Hodokre. Loinana, Dalida, Ising Pangdabagi Mayokta, BJP workers Singda, protest Satakre. Houzik, Mapung River Pau, Lobby the Sea. MSNK Sangling Creation na Sanglingi Potong Putokba, Laitengi Polum Singasi, Manipur Press Club to Pangto Patramam, the launch of Cray. Thromaduda, Bijoy Kaksing Tabam, President All Manipur Working Journalists Union, Amju, Y. Deban, Director, RSETI, SBI, Takil, Industrial State, Ngarianbam, Singlen Mangang, Senior Instructor, Punsirol, Lining and Hula Amadi, Managing Director, Salai Publication and Communication, Imphal Amadi, P. Loken Singh, Chairman, MIDC na, Mitungling Singh Waina, Saruk Yaki. Creation Gay, Proprietor, Nirmala, Ketil Lapam Hai, Sangling a say Iram the Masigi Puwariga Sawana Duna Laklaba Amakagni, Hauziki Matamgi, Ake Amo Singi, Polum Sing Ayamba, Mapal Lamdagi Pusilaktuna, Sin Nariba Sida, Iram the Masigi, Puwariga Su Sawana Duna Laklaba. Hida Makal Amasu Oiba, Sangling Maru, Asidagi, Laitengi Polum Sing a si Saduna, Sitting Nahaning Bagi, Pandamda, Thormasi Hodo, Kivani, Haiki. Exporter sida pusalaga mayam lainaraga sinariba crystals beads adagi moti gumba pearls gumba mayam sigi mo sinba ya sinna sinba ya kena to tradisina mo sinaga puthokpa yani na khalaga items Jiribamda Panduna Leramba LPG amadi oil tankers yang punna Gari Chaniga Kungamapan convoy Anida Jiribamdagi Imphal ki damutang se yu Khongsan Khrei ngasi yu pung taruka minute kungamanga dagi taruka minute yakhai manga da first convoy da loaded tanker LPG humudra ga nithoi petrol tarak taret diesel kungamanga ATF ani amadi mixed loaded gari mari punna gari cham kunase C109BN CRPF ki convoy commander AC Ashok Kumar na lusingduna Jiribamdagi Imphal ki damukta Khongsan ke Second convoy ayuk pung taret ka minute kuntrangwa da A69 Battalion CRPF ki convoy commander AC Dinesh Chandra Mangang na lusingduna punna loaded tanker cham subnamapan puruduna Imphal ki namukta Khongsan ke gari sing adu di petrol kungamari diesel kumudra mix ahum FCI ani cement ahum fertilizer ani mimi ahum salt ama amadi transport ama gari sing satki Houzik Manipur talk liba unkhatna liba phim masida National Highway to Highway Imphal Dimapur Highway asida satok sasin tawriba gari singda akaiba pibagi damak Committee on Tribal Unit na athuba matamda Senate Mayor Singh puthokadabani loinena Senapati landuna kuki jo singna khundariba mafam sing tamna port puba gari sing chatpada athingba sing thamle hairi Senapati District Students Association ki Information and Publicity Wing na thadokpa serolamada highway asida saliba gari singda kanagum amatana ayat apan piba yaroi National Highway asi sub zone ama oigadabni handak kuki kolai paiba khrana tubuyon khunyon Tata truck ama mai thaki association asina lambi asida ayat pa pibi gano haiduna lakliba wafam sing kotuna laitok na thamle manamasina SDSA na highway asida satok sasin tawriba singbu ngak na thabak lokhatlagani Senapati district ta laiba kuki jo sing na daita pufam thoi punamak asi daita kotuna pugadabani Senapati landuna kuki jo sing na khundari mafam sing tamna pok puwa gari sing satpada athingba sing thamle Senapati da laiba lanai natraga lalor itik tawriba mipum khudimak na kuki jo kanglu ki miyoi singa lalor itik thawuda athingba thamle SDSA na loriba warep sing asigi mayakta thabak toromlabadi Masa na daita pujagadabni haina association na sina tharok pa serolamada kangal laklay
District Sports Association Kashing Sinduna Association Asigi Playground Saturday 21st KSS Lahau Devi Memorial Super Division Amadi 20th KK Memorial First Division Football League 2024 की मैच सिंग नोंग सुबह मनम ओरेगा ग्राउंड के फिल्म मैच सानबा यार दबना ये ठोक ले हाइबल लीग अनियस से की नौन सेम लवा फिक्सर सिंग अमुक ठोक लगने हाइना DSA कक्सिंग की जनरल सेक्रेटरी की सिरोल अमदा हाइरी मणिपुर हौजिक थोकलेबा सही हेलकलबा इरांग से इंडिया मदि मणिपुर लेंगाकना लोइसिनबा सिनबिद्रबनिना हौजिकति अखोय युमथोंग खुदिंग गी लेइबा नुपी नुपा मयाम थोलकतुना लानगिदमकता सेम सादन लेरसि हाइना अपुनबा नुपी लुप अनुल गी प्रेसिडेंट लौरेंबम प्रमोना फोंदोखरे वाफम असि कियाम्बा निंगसिंग संगलेन बिष्णुपुरा ngasi पांगथोकपा त्रागोहां पनलक सुबा अपुनबा नुपी लुप अनुल बिष्णुपुर डिस्ट्रिक्ट की फाउंडेशन डे की थरमदा थरमापु ओइना सरुक यादुना महान फोंदोखिबनी एल प्रमोना मखा ताकबिदा निंखा तमना लेजरबा मणिपुर असि इंग्लिशिंग अमग समापन निफुमापनदा इंडियाना नमफुदा मर्ज तहंदुना लैख्रबसु तांकक कयादा मणिपुर थुगाइनबा सही लिसांग सिटना तरुकलबा फावदा मणिपुर असि इंडिया की पार्ट अमा ओइबनि हाइबसि ngasi फावबा करिसु खनबिद्रि इंडिया ने दी हाइजरगा मणिपुर की मियामबु नुंगसीदबा अदुगा लमदि पाम्बा लैरबा मियाम हौजिकति भाप तारे खंगले अदुना मणिपुर मियाम हौजिकति लानगिदमत सेम सारसि वी वांट पीस हाइरमबदो अखोय पामद्रे मदुगी महत्ता वी वांट वॉर हाइबसि हौजिकति अखोय पुनमना पामले हाइके 49 दा मखोयदे मार्च तौदे अदुबो असि माबुना मोइना इंडियन पार्ट अमा ओइबा मणिपुर से मखोयना कसु खनबिदबा अदु इंडिया ने जे हाइजरगा मणिपुर के नि दिन सिदबा तौदनी अखोय मणिपुर लेबा मियाम सिंजे हौजिगी भाग तारे पुनमक लौसिंग सिंगे युक थोंग खुदिंगी नुपी म्याम मेपा म्याम थोला कादा लानगिदमक कोइ सेम थाना लेगनी अदुना अखोयना हौजिकति वी वांट पीस हाइबदो कोइ पांदे वी वांट वार हाइबसे अखोय पामे हौजिकति थरमदुदा मणिपुर की तोवान इमा सिंग लुप कयागी लुसिंग बिसिंग अनुल प्रेसिडेंट एल प्रमो अमकेली प्रेसिडेंट एल नांगबी नुपी समाज प्रेसिडेंट थोक्सोम रमनी तमी सिंगमी की प्रेसिडेंट याम्बे मोमोन NLANL की प्रेसिडेंट एम वाई मेमा थौबा इमा की प्रेसिडेंट एस बिमोला निम्पाल की सेक्रेटरी एस शांति अमदी अतई लुप सिंगी लुसिंगबी क्यासु अथोबे मिथुंगलिंगसिन ओइना सरुक याखी थरमदुदा सरुक याखीबी इमा लुप सिंगी लुसिंगबी सिंगना इमा लेबाक मणिपुर कन्ननबा इमा सिंगना ngasi फाववा लरुकलिबा थौदांग सिंग अमदी हौजिक थोकलिबा लान असिगी मतांगदा इंडिया अमदी मणिपुर गवर्नमेंट ना लौटुनबा मानबा मोंगदा थमोय सेंगना वारोइसिन पुरकनबा होनद्रिबसिगी मतांगदा वाफम क्या फोंदोकनखि थरमदुदा अनुलगी हाना लुसिंगबी अमा ओइरमबी लैखिद्रबी इमा अनि ओइनाम सुमति अमदी लाइस्रम इबेमहलगी मफमदा लैसु कटपगा लोइनना मिनिट अमा लेप्तुना लैखिद्रबी इमा अनिगी थवाइना लायमलिंदा इंग सिग्नल लैनबा थौनी जखि लायख्रबी इमा अनिगी मसा सिंगदा खुदोल पोट पीदुना इकाई खुमनखि लोइनना बिष्णुपुर डिस्ट्रिक्ट ता ई पाउ लमदा थबक तौरिबा पाउमी सिंग अमदी लुप कयागी लुसिंग सिंगदसु खुदोल पोट सिंग पीदुना पुनिंग थवतखि कुकी नेशनल फ्रंट KNF-MC अमदी कुकी लिबरेशन आर्मी KLA की खुलाई प्रतीक्षाना पाइबा अपुनबा कादर निफुदगीना निफुंगारोम हौकिबा नमित इनी हुमनी असिदा तामेलुंग डिस्ट्रिक्ट अमदी जिरबांग मफम खरदा अटैक चतनबा थुंगलखरे हाइरी पाउगे सोर्स असिना हाई कुकी लालोब अनि असिगी कादर सिंह मरु ओइबा पांडमदी मैतै सिंगी मथक्ता लांदादना मिहात मिपुन चथबा युमै थाबा लोइना सिक्योरिटी फोर्स सिंग अटैक चथबनी हाइरी आंग थाकी पाउगी लिखुल अमगी मतुंग इना हिरमसिगी मतंगदा रेलवे प्रोटेक्शन फोर्स RPF की डायरेक्टर जनरल इंटेलिजेंस की रिपोर्ट अमगी मतुंग इना ngarang प्रिंसिपल चीफ सेक्रेटरी कमिश्नर रेलवे प्रोटेक्शन फोर्स नॉर्थ फ्रंटियर रेलवे प्रोटेक्शन सिक्योरिटी फोर्स की मकोक थोंगबा ऑफिशियल सिंगदसु से थादुना ngarang नुमित युंगबा पुंग अमगा मिनिट कुन चटपदा खंगनख्रे मरम सिंग असि लेमना मरी लेनबा खुदिंग मगना लोकल पुलिस गवर्नमेंट रेलवे एडमिनिस्ट्रेशन अमदी स्टेट की इंटेलिजेंस एजेंसी सिंगा पाउ फाउंडुना रेलवे द थोनिंग द थौदोक थोंदनबा थबक लौखनबा सेरोल द खंगलकले मसिगा लोइनना रेलवे प्रोटेक्शन फोर्स RPF अमदी रेलवे प्रोटेक्शन सिक्योरिटी फोर्स RPSF अमदी
railway staff khuding maksu bikup naung signal hen ba khon kar hairi panbaya badi KNF MC gi lanmi sing tha sigi mapanda Imphal jibam lambe gi paringi sinam manakta semester gi jiri khongsat ki maoina na ngak senab sat ki ba escort kangbuda ambush tawdana ladar ki ba amadi security personnel ama yauna mioi ani asopan thon ki bagi thodok sing lai ki baga loinana railway gi thabak suwa semi amadi official kya sel gi demand gi mari lenana phajin ki bagi thodok kya lai kharbani amromda Kamjong amadi Tenupal district yauna India amadi Myanmar ga tainaba border singda kuki terrorist sing amadi immigrants sing angpa phangna Changshillakhre ba du thengnana ba Naga army gi kangbusu sem sawa hokhiba loinala Kamjong amadi Tenupal district Changshillakhre haina intelligence ki pau amada hairi hokhiba numit kharni gi mawang dasu Kamjong district ki Myanmar ga tainaba pham singda kuki lalhawu singa Naga lalhawu singa khuthokna gi thodok thokiba laire hairi Sahi khudingi pangtokna lakpa sanamai seng haibagi thoram ngasisu lining thau sanamai temple board na senduna haing khongba le leiba lining thau sanamai laisangda tongan ba phurupki mioi singna laktun seng haibagi thoram pangtokre thoram adugi manungsana wangkai high school da leiba inmates singna nat ki oba jagoi sei utuna thawal tawkhibaga loinana maitai sei seisakpi ngasepam sanathoi leimada acham khudol Piduna ikai khumnaba utpagi thoram amasu pangthoki thoram aduga mari lenana laning thau sanamai temple board ki senior board member mangaksa kaisham ibum sana hai nixingba thoktrigi matamdagi hauduna sanamai seng hongba haiba thoram asi sei khudingi ima inga thagi trawani panba thanil numitta leibak ningthau yoibu yohen yauna pangthok minami numit asida Taibang semba mapu lining thau sanamai gi maphamda sengbi seng haiduna khunjau leichau naba salai sagai salai zaunaba sahong ngahong naba leibak mara tapna panaba amadi punsi nuksang naba thoni bagi thoram ase pangthok pani maram aduna lamdam asida leiriba lining thau sanamai lining satpa mioi singna yumgi lining thau sanamai da seng haibagi thoram pangthokna sahong ngahong naba thoni bagi thabak tawbiu haina su phongdokki Mitei ji leiriba yumthong khudima chu magi leiriba umungda cheng haiduna amnabadi anu apen thelaga laingthau sanamai-da thoni jabadnimi haibati ingagi thanin oiba ngasi chaichatna akhoi tara kuni thoi palta kanuse kumching ising aniga kunbarigi numilasida aikoina laing thau sanamai temple board na sinja langje duna ayuk pung nipan dagi hauna cheng haiba si hau pokpadagi siba phawgi thoram singda honglilba machat amadi masina khunai gi semilon de piriba saitheng haiba hiramda numini satagada workshop ama Manipur University gi Manipur Institute of Management Studies MIMS auditorium hall of ngasi pangthokre organizing committee numini khana nainaba mifamna sendula pangthokpa khana nainaba hodokpa thoram aduda Manipur University of Culture gi vice chancellor PAODAM Gunindro organizing committee numit nini gi khana nainaba mifam gi chairman Thoksom Ibol Maitai The Southeast Asia Cultural Organization Seko Kangleipak Manipur gi advisor Akham Langona Thorongi Maruiba Thoiba Mithungsing Oina Saruk Yaki Khana Nainaba Aduga Mari Lenana Gonindrona Phongdokpada Malem Sida Leiriba Mioi Sing Pokpadagi Hauna Mioiba Amana Leitaba Phawbada Thorum Kaya Ama Pangthoknari Masi Magi Satnabi Matung Ina Pangthoknai Pangthok liba thoramgi masak mawong aduna karamba jatigi chatnabi no haiba miyam da tai adungpu Manipur gi oina han satnamba kaya dagi nathairakpa mawong da thorum kaya pangthok narakli masina isagi chatnabi mangsilakpa khaknatana chatnabi oina lakpa maramna lamdam asigi semilon da chobu saitheng ama pidaba natte asigumba honglakliba kaya sibu khana nainaduna culture gi wangmada honglakliba ahongba sing kananaba honaba haibasi tangaimak phade masigi thaudang loduna hiram masigi matangda khana nainaba ama pangthokpa haibasi mamang thaktagi pangthoklamba thoklabadi param puramgi machatta hongliba kaya asi hena phaba ama wanungani haiki yang maru
ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯝꯆꯠ ꯄꯨꯔꯝꯆꯠ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯖꯤꯅꯁ ꯀꯜꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯕꯗꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏ ꯔꯤꯐ꯭ꯂꯦꯛ ꯇꯧꯋꯤ ꯃꯁꯤꯒꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯦꯀꯣ ꯍꯥꯞꯆꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯎꯠꯄ ꯑꯣꯏꯅ ꯊꯣꯛꯄꯁꯨ ꯌꯥꯎꯋꯦꯕ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ ꯀꯦꯛ ꯀꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯠꯇꯗ ꯂꯨꯍꯣꯡꯕꯗ ꯀꯦꯛ ꯀꯛꯄ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤꯗꯤ ꯃꯁꯤ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯁꯤ ꯃꯥꯅ ꯀꯩꯗꯧꯒꯦꯗꯅ ꯀꯣꯏꯁꯟ ꯑꯃ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯍꯪꯕ ꯌꯥꯏꯕ ꯃꯩꯇꯩꯁꯤꯡꯁꯤ ꯀꯦꯛ ꯀꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏ ꯀꯜꯆꯔꯁꯦ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯕ ꯂꯥꯛꯄ ꯌꯥꯏꯕ Legal Awareness Campaign ki thoram ama Legal Aid Club Project G amadi District Legal Services Authority Imphal West na sinduna POCSO Act JJT Act JJ Act Basic Child Rights haiba hiramda kwakaital da leiba Pitambra English School da pangthokre Awareness Campaign ki thoram aduda District Legal Services Authority Imphal West ki Chairman Yumkham Rotha MJS की Chief Justice Judicial Magistrate Ashem Tarun Kumari, Imphal West की Additional SP Ratna Ngashepam, All Manipur Bar Association and Panel Advocate Masul Sagi Vice President, Brahmasarim Supriya, Pitambra English School की Principal Khwailakpam Nilima Amadi Project Zigi Board Committee Longjam Samson Sarugyaki. Thoram aduga mari leina MJS ki Chief Judicial Magistrate Ashem Tarun Kumari na hai sahi 35 gi manungda leiriba angang singna kanagumba amana ijat sokpa yaba thabak sing amadi namduna taroidaba thabak sathrak labadi madu lotsinduna thamloidabani amadi kanada karamna wakat kani haibudu mayek sengna khangba mathautai sahi sudriba angang singna luhongba yade POCSO case ama leiribadi madu ashengba report ama tawdaba yadaba nahakpu namduna police station singda kakhalaklabasu nahaki yaifanaba khanduna mafam ama da unaba yai POCSO Act na angang singda satharakpa crime kaya ngathoknaba thamli Act asi hana nupi singi oirami adubu ngasidi nupa singsu Act asigi mateng lowa yare Act asi nupa amadi nupi gi khenaba leitre hainasu phongdokki from Sexual Offences Act 2012. JJ Act has been Juvenile Justice, Care and Protection of Children's Act 2015. Other child rights now later for human rights now someone. Angang hai na kana hamne ki angang child hai se kana. Child hai se kana. World Metal Council WMC ki miyut singna arang irai numta handak pangthokiba Lok Sabha mikhalda Inner Manipur Parliamentary Constituency ki oina mai paktona MP oirba Dr. Angomcha Bimol akoi jamga maki yumda unaduna harau nuai phongdokhre MP ga unabaduda maiteina SD lista chanbagi matangda mapungoina khanaki hairi Dr. Angomcha Bimol akoi jamga unaba aduda saruk yakibis singdi World Metal Council WMC ki Chairman Haigurjam Nabusham WMC Manipur Unit ki President Urikhinbam Kunjo Executive Member Elangbam Brajin Kumar WMC Women Front ki President Urikhinbam Matau Leibina Singba Miyoi kya yauki Dr. Bimola Phongdrop ki matungina aikhoina Manipur ki integrity kaidana thamnaba honabda mitena ST oibana achobu mateng oigani amasong singtam ani gi marakta nuksinam gi chang wangkhalakani manam asina ST gi wafam ase hana pangthok kadaba mangda tadunu leiraba amani mahaki maikidagi su angam thakta honagani haike jiribamna thokliba thamoi sokningai oiba wathok asigi matangda akhanaba miyeng sangbinaba haijabada Dr. Bimola MP gi wasak lowba loiraga hakthengna jiribamda satuna yengsinnabagi apamba phongdokki haina Secretary General CEC World Metal Council ki Sel Amada Hairi Jiribam ki Borobekara dagi Vidyanagar Multipurpose Sports Complex Indoor Hall da Lanjener Liba Singi damakta Jiribam ga yum thangnabda leiriba Assam Kasa District ki Bakhan Lakhinagar amasung Digli gi Pakhang Lishabi na singna khagat naduna ising hamnaba syntax yauna asa thak sing relief camp ta lariba inmate singda Changshillakhre mateng pangba lakba da saru yakiba wai thongamba maitai koba naha amana haikibda Jiribam gi
Bekradagi Lanjelakpa Imai Ben Ahan Laman Iche Ichal Singna Relief Camp Asida Wana Lariba Asi Ubada Yamna Nungajadaba Adudagi Kashargi Kun Ohumna Angam Sel Kainaduna Nasi Camp Asida Laktuna Mateng Pangjavani Haina Fondoki. Khoi se haji jiribam kar manu hajana leiba kari begra haiba khunju dagi lanjina ko ima dagi situation mayam asida lei ko abdi moigi awabdu uraga khosu am ke ta leiba ngam da bai da thamoi da chak ma phawe ko adugi dam ta koina kasara side dagi pang le sabi koina hum kullaga ngam da ba yam da ba mateng kitang uraga suhani ma sing da mateng pang blak sa Jiribamgi Vidyanagar Multi Sports Complex Indoor Holda Hangliba Relief Camp World Metal Council Tripura Unit Nasu Laktuna Ising Asathak Double Mosquito Net Nipuga Taret Amadi Ahan Sing Damakta Blanket Machat Chama Tengwa Oina Sinakre Amadi Mapamadura Laiba Mio Singa Unaduna Kari Awarpa Laiba Hybrid Matanga Wari Sanake Mateng Pangala Kiba World Metal Council Tripura Unit Ki General Secretary Mutum Amitna Pongdo Kibada Khongsang Fawa Sathok Sasin Yaraba Train Lambi Asi Hojikti Sathok Sasin Yadabasina Maram Orega Manipur Gi Mapanda Laikraba Isin Inau Singna Imali Bakta Awaba Tare Haibada Yaoba Ngamdaba Sathok Sasin Gi Nungaitaba Asi Sarkarna Atuba Matamda Yengsin Biu Manipur Gi Damakta Manipur Gi Mapanda Laiba Ikoi Meitei Isinau Singna Angam Mateng Pangani Haina Fongdoke Haukiba Jun Taruk-tagi Jiribamgi Tongan Relief Camp Lomda Kuki Chin Narco Terrorist Sing na Mayum Makai Tumna Mai Thadok Kibidagi Lanjena Duna Laiba Inmet Chama Panga Nipum Doida Like-Minded Group LMJ Manipurna Lupa Chama Mateng Pangduna Awaba Taraba Jiribamgi Maitei Isilinau Singda Mateng Pangkre Ngasigi Tengwang Kongsat Aduda Group Asig Secretary Audit Sorok Khaibam Publicity Secretary Rakesh Naurem Finance Secretary Kunjeshwar Mangshatabam Amadi Dr. Yaoba Nomaitem Surjit Ngangom Mohen Ingudam Malaya Moyangtem Jiribamgi Social Activist Sadat Toksom Mangshatabam Imuchawi Jiribamgi Mera Paibi Ima Ahong Sangbam Susira Amadi Laisram Memsasu Saruk Yaki Kongsat Aduda Saruk Yakiba Rakesh Naurem Napono Kibada LMG Manipurna Jiribamda Pangthok Liba Tengbang Gi Thoram Gi Makha Satrak Poina Ngasi Jiribam Gi Multipurpose Sports Complex Vidyanagar Gi Tongan Ba Relief Camp Ahum Gi Inmet Chahumga Humpuga Nipan Singdong Lekai Primary School Gi Inmet Chamaga Marfu Mari Sorok Atingbe High School Gi Inmet Chamaga Kunga Taruk Children Home Harinagar Inmet Chamaga Kunga Nipan Amadi Boro Bekara Relief Camp Gi Inmet Chamaga Kuntra Tret Apunba Inmet Chamapanga Nipugo Humdoida Lupat Chama Inmet Masama Sada Tengbang Duna Apunba Lupa Lising Marpudraga Mari Sahum Tengbang Duna Inmet Singi Awab Saruk Yazamani Haina Pondoki Singdong Lekai Primary School the Lady Inmet Nupi Amana Pondok Pada Yumkai Tumna Mai Tadok Pikibadagi Lanjena Laiba Ekoi Awaba Ubiduna Inmet Kuding Makta Lupa Chama Sama Tengbang Ba Sigina Makta LMJ Gi Thomi Singbu Hana Tagatsari Haike Amurum Dasu Jiribam Sorok Atingbi Government High School da Laibi Ahal Werbi Inmet Amana Thamoi Sokna Paudum Kibada Hauji Ayhaki Kutta Sumna Gi Lupa Taradang Yauri Ngasigi LMG Gi Isa Sing Lakpidun Lupa Chama Sama Ekoi da Mateng Pangbiba Asi Yamna Peli Isa Sing Lamanton Sile Haiki Vidyanagar da Hangba Relief Camp Amada Masagi Sahi Chamaga Mari Surabi Ahal Werbi Amasu Lehori Hairi Lengak na lamda masida thokliba wathok asi thahung manungda loisindani hairiba asigi mahutta thamagi manungda loisinbiu amadi mafam marang khangdana operation chathaduna lamdam asigi isa sing phabagi thabak khudakta lepu haina khwaraman ima kaitel joint coordinating committee for peace na foundorli ngasi manipur press club ta pangthokpa paw infam amada committee asigi ko convener huirem binodini na hai Lengak na lamdam asida thokliba wathok asi loisingani haibagi paw tabda mama oibi sing nungaiba phawi tha amagi manungda Mikap Mirau Khol na Thalaba Lebak Asibu Ing Tapna Palhana Bohona Bio Loinana Thasi Kunmarida
फमगदरिबा लोक सभा की पार्लियामेंट मिफम असिदा मणिपुर की इशू असिबु पुथोकपिदुना मरु ओइना खनबियु अमदी नुमित असिदा खनामन इमा कैथेलदा सेपरेट एडमिनिस्ट्रेशन पीबा यारो हाइदना वाकत खोंजंग संगसिनगनी हाइना फोंदोकी मांगना मखा तादनो हाइ हंदक जिरीदा कुकी नार्को टेररिस्ट साक्तुना युम कया मई थादुना अमांगता थोनखिबा मिसम कया अमना लांजेनरतुना रेल कैम्प सिंगदा अवाब कया मायो नहलिबा थोंग असिबु थमोइ सोकना नुंगाइतबा फावी अमदी अकन बमोंगदा यानिंगदे हाइरिबा थौदोक असिना मरम ओइरगा अवाब तारबा जिरीगी प्रजा सिंगी अवाबदा मतेंग पांगनबा कमिटी असिना जिरीगी खोंसत अमगिदमक्ता सेम सारे मसिदा खवारमन कैथेल फमलिबिसिंगना मतेंग पांगबियु हाइकी मखा तादुना मांगना हाइ थोकलिबा वाथोक असिदा लंदारलिबना कनानो अमदी ngakthoklibasina kanano haiba sabchana lengaakna thidoktuna akanba cherak pibiu masina taduna operation sataduna mafam marang khangduna lan ngakliba lamdam masigi isa singbu phajin punsinbagi thabak asi tawbiganu masi khudakta lepkadabani haina phongdokki Hujugi thoiba khulngai ba asi kanano haiba si khangdokiraga khulnga pana kanano Landare bana kanano ngathui bana kanano haibasi matangda mayen chengna thunduk piraga maduri matik saba dangi rupi biba adu nataduna operation tawraga aduni adani khangdana cha chungu pamarang khangdana phabiba asigumba thaba asi takhabidana ba koi committee maitegi sarkar mafamda nurukjari Delhi da ising phangdabi wathok laiba asigi matang da BJP workers singna okhla da laiba Delhi Jal Board office ki mamang mapanda protest atakre protesters singbo Delhi police na water cannon sing sinaduna tankhai ki protest adu BJP lusingba Ramesh Biduri na lusingki Delhi police na water cannon sing sinaduna protesters singbo tankhai ki babu social media da yaning da ba phongdok naragli ising phangdabi protesters singna sangsilliba khongjangbu police na ising canon sin aduna tangkhai ki bu miyamna yaningdaba phongdoki sabi sang helakpa amadi ising phangnadabana Delhi ki mafam kaya miyamna khudongchadaba mayok daribani Delhi da thokliba water crisis asi Yamuna Turel gi imai hantakiba amadi technical issue na thohanbani hairi miyamna tanker amadi borewell singdagi ising tangai phadana launaribani hairi Hauzik aroibada mapung eba pau amuk bijari maru eba pau amuk bijari haidu filhal sangningi pothong na puthokba leitengi polam sing launch tawgi thorom pangthokre we want peace haina madu aikoi pamdrei madu mokta we want war haibasi pamle haina apun manu piluk ki president L Pramona phongdokre Populi ki siwa phawi thorom singda hongliba machat amadi masina khunai de piriba saiteng haiba hiramda numin ini sathagadaba workshop ngasai hodokre lonina Delhi da ising phangdabagi BJP workers singna protest sathakre ngasigi de image problem salok seba matang sil lojare myambu amukana khurumjari